चेनब लीडरसिंग अखोई सपोर्ट तौब तोसी ड्रग तौबसिंगो मखोइना प्रमोट तौरगा दाइस पुखलगा फमनबा समाजदा इज्जत पीनबा मखोइबु पैसा खरा पाइने मदागुम पुथोरंगनबु होनबा ए स्कूल सिदगी हौगिबा सात्रा अमना ngasi दाइस की फमफम लांगदा फमगा स्कूल असिदा तमिबा सात्रा सिंगदा अमसुंग अखोइबु ताकपिरेको ओजासिंगी मांगदा आइगी खंजबा हाइजबा ओजा मखैना ताकपि तंबिरकपसिंदु आइगी खंजबा खरादु आई मिया मांगा वफम अनि मरी दंगागी वखलोन थमजगे हाइना तौबनी प्रोग्राम असी अखोइ मयाई काबा ड्रग थादोगसी खुनाई मसक खंगनबा लारिक निंथीना तमलसी हाइबनी सिदा पोइन अनिनी पोइन अमना करिनो हाइरगा अखोइ ड्रग थादोगसी हाइबनी अनि सुबना अखोइ लारिक मपुंग फाना लारिक की माइकै दोनसलगा लारिक तमलसी हाइबनी अहान ड्रग हाइबा पोलमसी ड्रग मचासु लई अचौबसु लई ngसाइदगी मयाम अमा ngangnarisidaka ngसाइदगी मयाम अमा ममांगदा ngangamibasindуда अखोइगी एजुकेशन की मतंगदा मयाम अमा ngangbirame अदुबु ड्रग की मतंगसिदा योफम खरा तमजगे तसेंगोमक्ति अखोइगी खुनाई असि अखोइगी कैरोइ लेकाई असिदा अमोट संदोरइबा अमदी अखोइना तानिंगदबा ताहैदबा ओइहन्निंगदबा थौदोक कया ngasi थोगलइबा सिगी हौरफमसे ड्रगनी अदुदुना ngasi तंगु लेतादबा मणिपुर असिदा कम्युनिटी मसेन खन्नरिबा अमसुंग हानरिबा सुनरिबा शांति ओइद्रिबा असि कदाइदगिनो हाइबा तारगदि मसिगी हौरफम असि ड्रगनी कुमना थिजनबा मतमदा लोइनमक हौरफम असे अयाम्बा ड्रगतगी ओइ अदुदुना अखोइना ड्रग असिबु सपोर्ट तौरिबा ड्रग चारिबा अमसुंग ड्रग योलिबा ड्रग की बिजनेस तौरिबा अमसुंग अखोइगी ड्रग तौरिबसिंबु मखोइगी अचौबा कयागी फन्नाइबा कयागी मखोइगी मरुंदा मखोइना मनिंग मखा तमना ओइजबा खरगी पैसा खरगी कानबा खरगी नाहक्तंगी तुम कोइना कानबगिदि नते कोइ चिलनाउसिंग अदुना मखोइना अदुगी कानबा खरदुगी नाहक्तंगी मखोइना वखल खंथदना ड्रग तौबसिंगु सपोर्ट तौबा ड्रग तौबसिंग स्पॉन्सर तौबा ड्रग तौबसिंगु मखोइना प्रमोट तौरगा दाइस पुखलगा फमनबा समाजदा इज्जत पीनबा मखोइबु पैसा खरा पाइने मदागुम पुथोरंगनबु होनबा हाइबा मयामसिंग असि तौबदगी अखोइगी खुनाई असि हराम हलाल मसक खंगदे ड्रग तौबा चाबसु हराम नि योनबसु हराम नि सपोर्ट तौबसु हराम नि अदुनदि इसिलनाउसिंग कैरोइ लेकाइदा लेरेबो वालामाय हजरात सिंग अखोइना हंगगा वालामा सिंगी मखादा मखोइगी याथंग मखादा अमदि ओजा मखैगी मखादा हल्लमनगी याथंग मखादा अखोइ ड्रग असिदगी लाकनबा चाबसिंगसु तोंगनबा बिजनेस तौबसिंगसु तोंगनबा अमसुंग अखोइना ड्रग तौबसिंगु सपोर्ट तौरिबा सिसु तोंगनबा मसी हराम नि तौबा यादे मसी सौगतपा यादे मसी मपुंग फाना अखोइ सिदगी मरुफुंग मांगहनगिगदनी हाइबो वफम असे अखोइ खुदिंगमना अमत ओइना अखोइ यानरगा ngasiगी फमफम असिदगी ngasiगी फंक्शन असिदगी मसिगी कानबसि लौरगा जमिनसि अदुदुना अखोइना ड्रग सि मचासु अचौबसु लोइनमक मसिगी अगेंस्ट लैननबो होनसे अखोइ खुदिंगमक मणिपुर मचा खुदिंगमक अखोइ पांगन गी खुनाई गी मिफम खुदिंगमक ड्रग असिबु डिनाइ तवे अखोइ यानिंगदे हाइबसि खोलाव अमा तंग अखोइ पुन्ना लाउमिनसि अदुदुगा एंतंगना अयाग वइसननबो होनजगे अदु मयाम पुन्नमक ngasiगी फमफम असिदगी अखोइ ड्रग सौगतपा तोअसि एनंत लाउमिनसि ड्रग चाबा तोअसि एन लाउमिनसि ड्रग तौबसिंगु अखोइ सपोर्ट तौरोइसि एन लाउमिनसि हाउना लाउमिनसि अमतंग अल्लाहदन इंशाअल्लाह ताला अखोइ खुदिंगमक ड्रग चाबा तोअसि अखोइ खुदिंगमक ड्रग सपोर्ट तौबा तोअसि अखोइ खुदिंगमक ड्रग का मरी लैनबा लीडर सिंह सौगतपा तोअसि अखोइ खुदिंगमक ड्रग का चेनबा लीडर सिंह दा अखोइ लेकाइ खुमनबा तोअसि अखोइ खुदिंगमक ड्रग का चेनबा लीडर सिंह अखोइ सपोर्ट तौबा तोअसि अल्लाह पाक अखोइ खुदिंगमक कबूल तौबिबोइसनु अदुदुना स्कूल असी चही अनि अहुंगी ममांगदा
ꯁꯤꯊꯔꯝꯃꯕꯅꯤ ꯃꯤꯔꯥꯡ ꯀꯥꯗꯅ ꯂꯩꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯑꯜꯂꯥꯅ ꯉꯁꯤꯗꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯑꯣꯖꯥ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐ ꯕꯣꯔꯗꯅ ꯁ꯭ꯇꯥꯕ꯭ꯂꯤꯁ ꯇꯧꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯟꯕꯤꯗꯨꯅ ꯉꯁꯤ ꯊꯋꯥꯏ ꯍꯥꯞꯄꯤꯗꯨꯅ ꯈꯦꯂꯥꯈꯣꯡ ꯈꯣꯡꯖꯤꯟ ꯍꯥꯏ ꯃꯗ꯭ꯔꯁꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯍꯨꯝ ꯃꯔꯤꯁꯤꯗ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝ ꯁꯥꯠꯄ ꯎꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯇꯦꯂꯦꯟꯁꯤꯡ ꯑꯁꯤ ꯎꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯣꯖꯥ ꯗꯅꯕꯤꯔꯅ ꯍꯪꯉꯪ ꯄꯧꯍꯪꯁꯤꯡꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏꯗꯨꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯗꯤ ꯌꯥꯎꯔꯦ ꯑꯃꯁꯨꯡ ꯑꯣꯖꯥ ꯃꯈꯩꯁꯤꯅ ꯑꯉꯥꯡ ꯃꯈꯩꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯃꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯃꯅꯥꯎꯅꯤꯅ ꯈꯜꯂꯒ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯩꯍꯥꯛꯅ ꯈꯦꯂꯥꯈꯣꯡ ꯈꯣꯡꯖꯤꯟ ꯍꯥꯏ ꯃꯗ꯭ꯔꯁꯥꯒꯤ ꯑꯣꯖꯥ ꯃꯈꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯗꯨꯋꯥ ꯄꯤꯖꯔꯤ ꯑꯜꯂꯥ ꯄꯥꯛꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯤꯅꯕꯤꯕ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯀꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯕꯗ ꯑꯉꯝꯕ ꯁꯛꯇꯤ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯜꯂꯥ ꯄꯥꯛꯅ ꯍꯣꯠꯅꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯨꯋꯥ ꯑꯁꯤ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯕ꯭ꯔꯥꯏꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ MSF ꯑꯃꯁꯨꯡ PSOꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯒ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯁꯤꯡꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯃꯥꯏꯅ ꯔꯟ ꯇꯧꯔꯤ ꯑꯣꯖꯥ ꯂꯥꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯥꯅ ꯂꯥꯛꯏꯕ꯭ꯔꯥ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯒꯥꯏꯗꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯥꯛꯑꯒ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯒ ꯆꯦꯛ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔꯅꯤ ꯂꯣꯏꯅꯃꯛꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯊꯋꯥꯏ ꯌꯥꯎꯔꯕ ꯑꯣꯖꯥ ꯃꯈꯩꯅꯁꯨ ꯊꯋꯥꯏ ꯌꯥꯎꯔꯕ ꯒꯥꯔꯖꯤꯌꯥꯟꯅꯁꯨ ꯊꯋꯥꯏ ꯌꯥꯎꯔꯕ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯈꯩꯅꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯏꯟꯁꯥꯑꯜꯂꯥꯍ ꯇꯥꯂꯥ ꯑꯉꯥꯡ 1,000 ꯇꯝꯃꯤꯁꯤꯗ ꯑꯉꯥꯡ 200-300 ꯈꯛꯇꯪ IPS ꯑꯣꯐꯤꯁꯥꯔ ꯏꯟꯖꯤꯅꯤꯌꯔ ꯗꯣꯛꯇꯔ IPS ꯃꯤ 100-200 ꯌꯥꯎꯔꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯑꯣꯟꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯑꯑꯣꯟꯕꯒꯤ ꯃꯉꯥꯜ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯑꯜꯂꯥꯍ ꯄꯥꯛꯅ ꯑꯣꯏꯍꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯁꯨ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯋꯥꯡꯕꯁꯤꯗ ꯖꯝꯖꯝ ꯑꯦꯀꯥꯗꯃꯤꯅ ꯂꯩꯖꯩ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯖ ꯑꯦ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯤ ꯊꯃꯣꯏꯗꯗꯤ ꯁꯤꯒꯨꯝꯕ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯋꯥꯛꯐ ꯕꯣꯔꯗꯅ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯛꯄꯁꯤ ꯃꯅꯤꯡꯊꯣꯟ ꯄꯣꯝꯃꯝꯕ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯜꯂꯥꯍ ꯇꯥꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯈꯦꯂꯥꯈꯣꯡ ꯈꯣꯡꯖꯤꯟ ꯍꯥꯏ ꯃꯗ꯭ꯔꯁꯥꯗ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯕꯤꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯂꯥꯞꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯇꯥꯖꯨꯗꯤꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯆꯠꯂꯒ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯑꯉꯥꯡꯁꯤꯡꯁꯤ ꯀꯃꯥꯏꯅ ꯃꯈꯣꯏꯁꯤ ꯀꯔꯤꯗ ꯋꯥꯠꯈꯤꯒꯗꯒꯦꯅ ꯌꯦꯡꯁꯟꯕꯤꯔꯤꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯁꯨ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯃꯇꯝ ꯆꯥꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯌꯦꯡꯁꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯑꯒ ꯌꯦꯡꯁꯟꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯟꯁꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯗꯧꯔꯤꯕ ꯗ꯭ꯔꯒ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯀꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯕ ꯐꯪꯉꯛꯀꯗꯧꯔꯤꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯀꯝꯄꯤꯇꯤꯇꯤꯞ ꯇꯧꯕ ꯌꯥꯕ ꯁ꯭ꯇꯨꯗꯦꯟ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗꯅꯤ ꯃꯇꯝꯗꯨꯗ ꯑꯉꯝꯒꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯆꯥꯅ ꯆꯨꯅꯕ ꯃꯥꯒꯤ ꯀꯥꯂꯥꯒ ꯆꯥꯅ ꯆꯨꯅꯕ ꯖꯣꯕ ꯐꯪꯅꯅꯕꯒꯤ ꯍꯤꯡꯅꯅꯕꯒꯤ ꯃꯥꯒꯤ ꯋꯦ ꯑꯃ ꯊꯤꯅꯕꯗ ꯂꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯇꯣꯞꯄ ꯅꯠꯇ ꯑꯣꯏꯗꯕ ꯇꯥꯍꯩꯗꯕ ꯇꯥꯅꯤꯡꯗꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨ ꯁꯦꯡꯅ ꯇꯧꯍꯟꯅꯤꯡꯗꯦ ꯁ꯭ꯀꯨꯜꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯍꯟꯅꯤꯡꯗꯦ ꯁ꯭ꯀꯨꯜꯁꯤꯗ ꯋꯥꯛꯐ ꯕꯣꯔꯗꯅꯤ ꯒꯣꯔꯃꯦꯟꯒꯤꯅꯤ ꯑꯗꯨꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯆꯥꯁꯜꯂꯒ ꯁꯤ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯊꯕꯛ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥ ꯍꯣꯇꯦꯜꯗ ꯂꯩꯀꯥꯏ ꯂꯩꯀꯣꯛꯇ ꯃꯌꯥꯝ ꯑꯃ ꯇꯧꯅꯕ ꯌꯥꯎꯏ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯑꯒ ꯁ꯭ꯀꯨꯜꯒꯤ ꯑꯋꯥꯠꯄꯁꯤꯡꯁꯤ ꯌꯦꯡꯁꯜꯂꯒ ꯃꯇꯦꯡ ꯄꯥꯡꯁꯟꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯐꯕ ꯄꯨꯔꯛꯄ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ
ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯋꯦꯠ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯈꯩ ꯆꯪꯁꯜꯂꯒ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯛꯆꯅꯤꯗꯅ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯑꯩꯍꯥꯛ ꯏꯁꯥ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛ ꯊꯧꯔꯝ ꯁꯤꯡꯗ ꯑꯩꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯩꯁꯨ ꯉꯝꯖꯕ ꯏꯟꯁꯥꯜꯂ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ MSF ꯑꯃꯗꯤ PSOꯅ ꯁꯤꯟꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯅꯈꯣꯏꯁꯨ ꯐꯖꯅ ꯅꯤꯌꯠ ꯁꯦꯡꯅ ꯑꯜꯂꯥ ꯈꯛꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯨꯠꯁꯤꯡꯁꯤꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯅꯕꯒꯤ ꯃꯈꯣꯏꯗ ꯋꯣꯏꯁ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯑꯃ ꯄꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯏꯟꯁꯥꯜꯂꯥ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯁꯥꯡꯗꯕꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯨꯋꯥꯅ ꯑꯃꯗꯤ ꯃꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯕꯔꯀꯠꯇꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯉꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯁꯦꯟ ꯈꯠꯅꯔꯤꯕ ꯁꯥꯟꯇꯤ ꯑꯣꯏꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯖꯣꯕꯂꯦꯁ ꯑꯣꯏꯔꯤꯕ ꯌꯨꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯝꯕ ꯉꯝꯕ ꯑꯃꯁꯨꯡ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯪꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯄꯨꯡ ꯐꯥꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯋꯥ ꯉꯥꯡꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ꯫